WAKHALLON AMASUNG AKHUBA MEETYENG THADOKNADUNA MAPANGAL KANBA INDIA AMASUNG Apunba Manipur SAGATNABA HOTNAMINASI HAINA National Unity Day gi THOURAMDA Chief Minister Biren PHONGDOKKHRE India gi AHANBA Deputy Prime Minister AMASUNG Home Minister OIRAMBA SARDAR VALLABHBHAI PATEL gi Chamaga Nipunipan Suba Mapok Numit ka Mari Leinana Laibak Sinba Thungna Pangthokpa National Unity Day gi Thouram Manipur dasu State Government Sinduna AHANBA Manipur Rifles ki Parade Ground da Pangthoke Thouram gi sarugama oina Police Headquarter gi Special Assistant Inspector General Legal Nepram Netrajitna Parade Commander Oiraga BSF CRPF Manipur Rifles amadi NCC gi cadet sing yauba contingent mapanna mass pass ki thauram amasu pangthoke Manipur lenga ki minister amasung MLA khara civil amasung police ki makok thongba official amadi tongan ba CSO gi lusing ba kaya yauna pangthoki ba thauram aduda chief guest ki warol piraduna chief minister Biren hai India si amata oina punsinduna mapangal kallaba laibak ama oina bo honabada asauba thaudang laukiba Sardar Vallabhbhai Patel gi mafamda ikai khumnaba utpa Kumzan Listingani Taraga Maridagi, Prime Minister Narendra Modi na Haudoke. India bu namtharaga thamnaba British lengakna sathakiba policy gi mayokta lepa yauna lusing basna non-violent civil disobedience movement kaya mai pakna lusingke. Laibaki damaka thokpa magaloina na sangsil lakiba thawong kayana Sardar Vallabhbhai Patel asi national leader amagi thak yawraktuna laibaki ihau kayada mangzul thana saruk yarake. Chief Minister Biren Makata na hai political gi oiba khenaba wakhalon kaya leirabasu apunba gi saktam da yumfam oiraga thabak tawrabade Manipur asi mapangal leiba state ama oigane hauzikti aranba wakhal amasung political gi akhuba bidyang da thabak tawbagi matam madu natre leiriba CSO political party amadi miyam punna amata oibagi lambida sangsin binabagi matam madu yaure paliba laingak asinasu apunba amasung thong manaba mityeng da laingak ki Thabak Zathari Housing Tholiba Irang asi Minister MLA CSO Singh Amadi Miyamna Hotnabadagi Mahusagi Pibam da Hanjilakpa Hore State Asida Oragliba Pibam asi Mang Hidanaba Puruk Kudimakna Wakhal Kantaminasi Political gi oiba khenaba pumnamak wari watai sanaduna tungda Kari tawgadagi haibadu poram yatminnasi Kanagumba luf natraga lanai miyoy singna state asigi apun basagtam da singnarakpa natraga kanglup masel gi marakta ungkhatnaba yaba wafam sing thadorak labadi madu media house sing da kupna yengsin biyo laingak asina ngahak ki oina semba laingak asina masak khangdaba lup singna thadorakpa press release sing phongbigano haina Chief Minister Biren na All Manipur Working Journalists Union amasung Editors Guild Manipur gi pungning singsin ke Manipur Miyata, how you know you Lakadaba, Sandi Najalaba, Manipur Mahata, Sandi Nava, the Honorinesi, political differences, Purama, what is Canada, Rosinava, Yamatani, Marachida, Grace-da, Karida, State Bank. I'm not putting on or civil society or anybody, individuals. Amurti Emoda Marta Akaza Koyaba, Amurti Emoda Koyaba, Wahigota, Kopi Rabaya,